खुरमजरी मियंग ताब्रिब सुमुताराम औचरी ngasi maroi bapauda army gi PRO dagi yamna drug fakiba thaudo awang ba thakta thigana ba rajniti dol amadi lanai lukya na dabi tauri drug ka konana faraba PRO amasung miyoi manga numit 12 ni gi police remand lawkhre council na lawba class 12 ki parikya ngasidagi hawkhre amadi Mount Everest expedition chatkadaba ahanba Northeast India gi team governor na lamthakre mapung ba pau pizari ngarang thobal commando na paleldagi PRO defense na puduna lakpa lupa crore kumanga rongi aine yadaba drug adugi mapu kanano haiba athuba matamda Manipur government na miyam da khangan gadabani haina political parties singi mil singna dabi tawrakli MPP gi office ta pangtho ki ba pawi mi from aduda CPI CPM JDU JDS BSP amadi forward block na chungba party singi luchungba sing saruyakhi pawi mi from aduda saruyakhi ba CPI gi state secretary Dr M Narana ngarang PRO defense na luchungba team amadagi yamna ba drug fakhi haiba paw asi yamna hakchin na lawba yaba pawni sarkar gi maru oiba miyoi sing drug karbarga mari leinana Chennai haiba mamang da su kayara hana takraba wafamni hiramasi matang da makhataba national amadi state ki oiba khongjang kari jangsin gadagi haiba athubada lautholagani haiki MPP gi president L Sobha Kirana handakta airport agi yamna ba drug fakraba matungda ngarang amu PRO defense na luchungba kangbu amadagi yamna ba drug fai haiba asi taraina lawba yaba wafam nate oiraliba fibam asida kari haigadabano haiba chamamnare Nagaland na vote sizinaba paisa faraga Manipur da na army na drug lalondu na paisa tana na bahonari Manipur asi sports amasung art and culture na awangba mingchat tan labasu matam kharagi matungda land of drug natraga land of black marketers haina khangnarak pa yabagi akibalai haike ngasi khabar da koni thengnari ba army gi PRO oibani pa ba ho chenarab sida koi se kai tawdom no praja moina political parties gi leader moina koi ne kari haigedam no ji haibam khangdre sarkar ji kari tawrog leri bno ji che makoi kari yeng leri bno makoi gi mina makoi masamang na tawra ba sida koi haibam khangdre army na ji Nagaland da election gi paisa phagali Nagaland da election da sina no paisa do army na phagle Manipur da na army na koi gi drug karbar tawle re army gi mamai ji kaya subu no koi khangdre ji army sarkar ki bharat sarkar ki mamai je kaya suri no khangdre aduna de koi praja sing je wahang amadi hangninge moida sarkar da kari no tawri base aduna chap chap para amadi moije tambibam toi praja koina Indian Army dagi yamlaba drug fabagi wato asi Central Narcotic Bureau da sinaduna thigat hangadabani Manipuri praja sing ngangnaba leiriba Indian Army na sel tanba lapo oiramde haina MLA I Ibon bina phungdokre ngasi babu parada leba mahaki quarter da pangthopa pawu mifam amada wafam asi phungdoladuna ngarang PIB Defense Wing gi PRO Ajay Chaudhuri yauna malem gi kaitel da lupa crore kumari rom gi drug fakiba asina praja sing na chamam naramba adumayek sengre morelam bi asida minister MLA yauna VIP singna army ga manaraga drug ki karbar tawre habisi thodo asina mayek laraba khudamni drug ki karbar asi mamang da su adumak chathaduna lakle haina miyam na khangnari ngangnari masida India government ki home ministry natraga defense ministry na Manipur da army na kari karbar tawre habisi khangjinba matam oiri commando na PRO bu faba ngamba asi thiganingai ni wathog asi CBI na thigatpa yaroi Indian army na Manipur da laklaga armed forces special pass ekimarumda miyot minei chathabagaloina na drug ki karbar tawriba asida government na akan mathabak lokhakadabani haike Manipur police ki makhada leba commando group amana thawal ki makhada leba palenda posting tower commando group amana lambi da gari thakla hariba army ki gari ohum convoy ohum si phabasi thaganingai ni masi koi thagat phamthoi aidi koi praja punamangna Manipur gi praja singna haidopadi ngamdaba phongdopadi ngamdaba MLA minister sing VIP mayam ama lambi asida army ga manaraga drug ki karbar tawre sentale haiba singal na lakasi ekoi dum tariba punari badu pujinga sidi parman galoina na thoe aina thamjaning badi laiba issue si red handed oina farabani na masi CBI da sinana ba amada sinaba yaro Central Narcotic Bureau ra sinagadabani Central Narcotic Bureau na investigation tahongadabani achumba putogadabani haiba wafam sini aduga government of India shu shwaishida matik chaba Indian Army na
North Eastern region, particularly Manipur, Indian Army na miot minig chatharakpa karbagi lam to onthor pase Union Minister Home Saigadra Defense Saigadra masi khangba mathau tare ning changba mathau tare aduga Indian Army ki prestige lekha tahanba haibasi nasi Manipur da thore haibasi thamjaningi Drug ki karbar asida army gi makok thongba miyoi sing yaurumgani haibagi thazaba leire haina amuko gi president KT Rahman phongdokre wafam sing asi amuko gi office ta pangthopa paumi singa unaba amada mahana haikibani paumi singa unaba aduda poire lemerol koha amova amadi tongan tongan ba lup singi miyoi sing su saruk yake KT Rahman makhata na haikibada piaro dagi yamna drug faba asina army na Manipur asi drug ki ipak ta tahonduna mangana na bahonare haiba takpani tamthira ba ek thamjinduna miyambu ot neiba amadi ijat mangan bagi thodo kaya tholingai cherak asida drug ki karbar tawduna miyambu drug ki langda thuna bahonare army na drug ki karbar tawba asi ngarangi asina ahan banate mamang da sukaya lekhre karbar asida army gi makok thongba official sing yarombe yabagi chingnaba lei lup kaya na lamdam asidagi Indian Army hanbi kro haiduna lauduna lakpani Imphal airport asi drug ki karbar tawpham oire masida airport authority su yaurabra haibasi thigatfam matam oire praja singna more lambida chapa matam da toina check tawi adubu army na chapadadi maning tamna thadoli wathok asi lup kayana taraina lode sarkar na hakchin na loduna action lokhat piyo haina KT Rahmana phongdokhi security sing se masi matik thukka madadi pina nabagi dauta Manipur ka mela masu Bharat ka mela sanction do matam oye Indian Army habasi India ki president administration makha da leiba Bharat punga ka ne haina leiba talu ko mani security amani makoi na drug la lolak pa habase Manipur ki miyam de maram de mang krishno haina Manipur da taw bani habasi koi na hairo dum maram leike asi ko drug la lolba Indian Army sing se Manipur da ki tanthok ka da mari habasi koi lup singi achel ba pire Lupa lagama lising kuntra mangagi oigadaba sido ephedrine yauba tablet ngarang narcotic affairs and border police napna Imphal airport agi fagale e cargo da posting asi pukre haba chapsaba khangwadagi napki inspector RK Bikram Jena luchingba team amana polam sing adu fagat khibani pot sing adugi maput ni haiba Bihar gi Tulsipur dagi housing na Thagal Bazar gi Anand Continental Hotel manakta leiba Rajkumar Rai Kobamyo amasu fagat pangamle haina inspector RK Bikram Jena phungdoki Mafuze ekta phangam do batani ngarang ke lakili hai tare koi ma su phare ala koi regular case ma koi lokot chare demand tourist demand ka lokta koi pare investigation koi kan jage ya ko mun koi directly detail to ya ta ni sia se pe ke nam le na ko party nge paw le ko kan da na ko ja ko sin to ya ko ma ta ba sa ta jage ni chan me to wo mu su na pha to ba su pha ko le ko su pha su sa pha le ma ta ba su ma am cooperation TV ko ko sin ma ta ba ta ni sa ma ko chan la ko ma am tim ma ma am tem bang bi na ko ni na am da apil to jari Jeresi dangarang draka konan na fakiba PRO Ajay Chaudhary amasung atay miyoy mga adu ngasi CGM Thawal gi kota puthopaga loina March 9 fawba police remand Dr. Kray Kakching police na NDNPSA ki makada FIR number kuntaru close sunya ani English ngani tarahumdoi makada thizinanaba makoina sizinaramba gari adu army haina tharamba flag post amadi beacon light yauramba number plate na chungba sing asi chingnaningai oibana kupna thigatpa mathau tare hari narcotic and border affairs team yauna joint interrogation ge thabakshu chatharagani hairi Council of Higher Secondary Education Manipur na lauba class 12 ke parikya ngasidagi haukre punam mahiroi dising kuntaruk chatruk marifuni thoina parikya thari private center kunthani thoi amedi council ge center kumapanda pangtholiba parikya asida arts stream da punam mahiroi dising taruk chanipan marfudra mapan science stream da lising taramapan jamaga kuntra manga amadi commerce stream da punna mahiroi chatruka nifuni pana parikya thari pangtholiba parikya ase niyam chumna pangthonaba council gi mari lenaba singna akan mamong da cheshin tharang lokhatki ngasidagi horiba council na lauba class 12 ke parikya da center humfugi manungda center taramari da desam gi team tare na chatuna check tawbada nataba pambai sizinaramba school kaya thengnari hairi wafam asigi matang da desam gi assistant general secretary P Prem Chandrana Maharaj Buddhachandra college da parikya gi OC oriba principal na desam gi timbu mafam adu da kuina leitanaba khangal lakpa asi laibak thibani thawong asi center asida nataba pambai sizinaba yanabani phungdoki amaromda hairo higher secondary
Secondary School amadi mayang Imphal da leiba and Tomchau Higher Secondary School da desam lagle habadagi jejet mayam thongnau da langthongnarak pa thengnaraki aduga Biramangol College Saumung Center da mahiroi amana nataba pambai haktenana sizinaba thengnaraki amadi Yairipo Universal College da security personnel singna makoibu janghal lakhide asiguma thawong sing asi tawbiganu afaba education puraknabagi panam da chathaba khongthang asida miyamna support tawbiu haike mahiroi singi interest da koi matung lakpa examination singa koi sangan duna cooperation pibi duna desalu changkal khujang singa simu mai pahan biu loina loina na koi tongan tongan center singa koi unfair miss song sina bigi mami tariba kaya singa si exam center singi exam o singa ena pun thoi chang yobi duna asiguma unfair miss sina bigi sang si tanana ba hona biu haiba ma desang site gi thamjani Sakti Labor Bomb and Lotana Tamlambadagi Imphal District Police Commando Namio Aniga Konana Fagale, Farabamio and the Adudi, Bomb Adu Tamlam Liba Yumbu, Elambum Gianesor Chehian Humdoi, Tamaban Sinam Lekai the Guinea, Hosina Life from Kuno Mea Lekai, MAIBAM Director Barada Labor Muini, Mark Goachi High Court PO but Muini, Atopa Farabamio Adudi, Luingam Horam, Chekuntraga Taret Apopa, Ngaitang Horam, Ukrul District, Humi the Guinea. Makoi ani Naga National Council gi active worker ni haidi makoi ani ngasi ayu pung nipang ga mini kuntrarom taba matamda uripok jera court maya dagi fabani makoi ani bu wahong pahong chatabada laifam khunong maya lekai maibam lerekta leba Gyanesor gi varagi yumda aidi sakti leba bom ani leire haba chapchaba khangmangam ki bom squad ga loina bom ani adu asoi angam yaudana Gyanesor gi yumdagi police na lokhot ki Gyanesor gi loina bina phongdoro pagi matung ina mahaki mapuroi baga loina na faminari ba miyo aduna ngarang namidang khaw ama thamlam ge haiduna yum aduda thamlam bani khaw adugi manungda kari yawi haibesu mahakti khangde haina phongdoraki pore ini ne ko idea dunia dane ko khangde poro thamjalam ba kana la moy ga ong pang khuna Hiramasi matang ngasi Imphal West ke Commando Complex ta pawon mifam ama pangthokpada Commando gi DSP ibom chana phungdo ki beda makhoi ani dagi bom ani ga loina na bom pokai han beda changba te polam sing yauna mobile handset ani su fangle haiki luingam horam haiba miyoi asi Naga National Council gi staff officer ni mangna yirei ko bamiyoi amagi makada thabak tawbani yirei amadi NNC gi president Edino Fizona Burma da leiriba pripaki tamocha ko bamiyoi amada paw founder ba matungda ngarang tangkun mari ki ayu pung nipan ga mene kuntrarom chapa matamda pripaki tamocha na tharakpa motorcycle tongba nupa macha amana chingmerong Assam Rifle Post maya da airbag amada polam sing asi Gyanesor da sinarambani NNC amadi pripagna lifam khuno area da plan tawduna bomb sing asi pokai hanana bohana rambadagi police na matam chana kanba ngamle phongdoki kadai da kamain tawsige na unaringai matam sida khoi sigi ngasi moi pokai na wi plan tawningai da jera kot manakti khoi phabani aduga makhoi na hujgi yirei amasum adino phijo hayo president Maksidi Nagaland Laban Hai Makoi Anina, Ripaki mi Akwigi Tamosa Elais Nanau Haibasi Pounder of Tunda, Makoi Bomb Pokai Nabagi, Bomb Export on Nabagi Plan, a and Tank Tow and Haibagi, Makoi Toga Bomb the Tamakanda, Pokairon, he never honoring a dark quina, Masi Plan, a sip Hello Hobani, Masi Kwagi, went to Poliski, Yam Sawa, my Pakwa, Si Nakia. Nangang wadabadagi koina masi yam chauna mai pakwa moina chathajakpa operation ni haina ai mayam phongdokcha Patsoi police na hokiba February 13 da fare haiba Uripok Kabrabam na kaidagi laklaga hojingna Haurang Sabalgi Millennium Garden da leba yumnam Jimmy Jay Kuntrago humdoi apopa Arun haiba miyo asi pripak proga karigumba hiram amata da mari lena de hari Department of Publicity and Propaganda gi Senior Publicity Officer Bobby Mangang na tholakpa Jerol amada Micham Faraga lalhoba onthopagi thodo asi handaki asina ahan badina te adumapu asigumba thaba asi matungda amuhana tawbidanaba mari lenaba singi mafamda khangali College of Nursing gi ahanba batch ki BSc Nursing gi lamp lighting amadi or tagging ceremony ngasi lamfelda leba Medical Directorate ta pangthokre thoramadu da Health Minister Funjathang Tonsing Principal Secretary Health Ramuiva amadi Health Services ke Director Dr. A Bijoy Singh Susarugya ke Principal Secretary Ramuiva na nurse ki thabak asi anaba singi di yamna maru eba thodang lawriba sinfam amani haike Minister Funjathang Tonsing na Manipur da BSc Nursing tamba hobasi yamna nungaiba poi masina mapalam da chatuna mahi tamba da sel chatkigadaba kayadagi kanba ngamgani nursing gi sinfam asi kathokpa ngamba darkar oi haike
Manipur Sakana Maite Meki Oja Obe Yanana Pangtoko Derivati T Asigamari Lena Numitarani Oba Maite Mek training course among Asidagi Not Eosida Leba Jina Holda Hokre Milal Sinduna Pangtoka Toromandu Board of Secondary Education Manipurgi Chairman P Dhanakumar Milagi President Toma Mangang Education SK Language Selgi Joint Director Lysram Mahabir Milagi Advisor Tokpam Thawai Lempa Maite Amadi SERT DDO Roman Susarviaki Trainee Tamri Yang Kairomna Training Program Asida Saruyari Milagi President Tomba Mangana Manipurgi Chief Minister Okram Ibobi Amadi Education Minister Okendrona Makoigi Damangta Ajogo Kongtang Ama Paikalag Liba Asi Milana Apen Bapoi Haiki Chairman P Dhanakumarna Lamdam Asigi Sahitegi Pukaigi Oiba Novel Lairi Kaya Ngasi Asi Maite Mayekta Onthong Naba Honaba Tangai Fadre Sarkar gi file note sing the su Maite Mayek season Narabadi Hen Afabo Oigani Board ki Maike Dagisu Maite Mayekta Yariba Makai Onthong Naba Honagani Haiki Kwaidagi Naha Ibising Patriotic Writers Forum Napiba Arambam Ibungohal Amasung Arambam Ongbi Binod Kumari Literary Award English Ganitara Nitoy Ai Amasung Egi Imagi Haibalari Asibu Iba Persuram Tinam Jada Pikre Palace Compound Level Lamyam Sangnenda Forum Asina Sinduna Pangtokaba Award Yantopagi Torom Aduda Manipuri Sahitya Parisad Imphal gi President Professor A Dinamani Forum gi President S Indrakumar Amadi Atay Masak Naraba Myoy Kya Susar Yaki Aiba Persuram Tinam Jada Sale Oina Lupa Lising mga citation amaga loinana sol amadi memento kusinaki tharonga mari leinana arambam memena English law the iba serengi lyric reflection su mianda release tauki URF na Santigi wari chathabada micham praja singbu namfuda yahon ba amadi paisa pigani hairaga mi faraga yahon kibalaite haina URF ki chairman Lal Hibana ngasi fondokre media da yawro kiba khurai chingambam lekai dagi yakom Sabitri amasung Dilip Kumar haidiba myo ani asi thabok shuba jasi hairaga URF ki cadre onthoktuna surrender tawbada yahon le haidiba asi aran bu wafamni makoi asi mokho ko wa amagi makhada thabok tawbani November thada IGP intelligence na verification Chataraba Matunda Myoy Marfudra Kangatuna ceremony Aduda Yaukibani Makoi Anida Namduna Tabuk Tawhan Kibalate Assam Rifles ka URF ka Mari Amata Laina de Makoina Lefam Jafam Piba Amasung Security Kakta da Mari Laina Bani URF da Red Army Amasung White Army Haiduna Ani Kaidoktuna Lay Moko Harba Myo Asi White Army da Labor Myo ni Mahaki Makada Sabitri Amasung Dilip Kumar Ani Asisu Tabuk Tawbani Makoida Kian Kiba Amata Laite Haiki Kogi one hour gather go Mukoina my Makada Tabuk Tawani had a pushla kibini Muko Haribani Pase Masisu I quake you in a white and middle even Nipane Pisto Yawudam Niana the Pesa Hozo Pigani Adegas Hanal Pamiam Pigani Pisto to someone who send that Ola and go with the Kaikumta Lake David Masida I say Mudia reservation like Kumasi Kaikumamta and a civil lady Asana Funday Maranti Supam de Asana Funzo Mojomogi Toponi a Kojoki Toponi URFK in the Tokamuka Labasina Kato Pomale Kitang Icing Navale Masigi Namako Shem Sari Narcotics Anonymous NAG Asia Pacific Forum Gimit Numit Humni Chumna Imphal the Pantokodari Hayang the Gimatang Tafa with the Pantokodari Asia Pacific Mid Asi NA World Service Nasin Pantokodabani Hiramasi Mari Lenangasi Hotel Classic Da World Service Ki Board Member Ron Black Amadi Hawaii Ki Tali Mekal Nasaru Yaduna Pantokiba Pawumi from Aduda NA Manipur Gi Fellowship Singsu Saruyaki Tal Mekal na Fundoki Bada Kanaguma Mue Amabu Matau Karam na drug tagi lapto hangatagi Amadi lapto laba matungda Matau Karam na Makoida Amuhana Channing Danaba Wakal Losing Pigadagi Amadi Makoigi Tungi Lambi Fangna Bat Lamjing Bigadagi Haibawa Fam Sing Asia Pacific Mid Asida Mapung Fana Kanagani Ron Black na Fundoki Bada Hayangdagi Hauna Pangtoka Deriva Mid Asida Asia Pacific Leba Kuntaruk Lebagi Manungda Kolum Doiki Delegate Sina Saruyagani Malem Goina drug issue Luna Launa Bagom Manipur da su drug samasya chawna mayok nari mid asigi manungda lamdam asigi NA singna tawgadaba amasung tawroidaba wafam sing ningthina khangan gani haike Sri Sri Govindaji Bhakti Grantha Kendra Vidyalaya gi Yankainipan Suba Annual Meet ngasidagi Mahabali Dalaiba Hanuman Thakur gi Mandir da pangthokibaga loinana tha ama chupna pangthokiba lairik thiba amasung haibagi competition da makong mathang tarabasingda award yantokre ngasi award yantopagi thoram aduda Imphal Municipal Council gi Chairperson Nimai Sharma amadi Ward number 4 gi Councillor Arin Kumar na chungba masaknaba myoising saruk yake
आयना थिंग्रबा आरपीएफ की कुंठामरी सुबह मपोकुमन इंडिपेंडेंस डिमांड देगा मरी लेनेना पार्टी की काउंसिल हेडक्वार्टर थौपुरेल लोइशंग जनरल हेडक्वार्टर्स टेक्निकल कमांड स्ट्रेटेजिक कमांड चनी के यांखैनिथोई बटालियन मोबाइल बटालियन लानमी की अतै यूनिट सिंह पार्टी की सेंट्रल ब्यूरो SR 1 2 3 4 अतै कयात सिंहना लेरिबा मफम सिंदा हराउ तयंबगा लोइना पांथोक्रे हारी फ्रंट सिगी सेक्रेटरी पब्लिसिटी रोबेन खुमना थात्रोप चेरोल अमदा लुबसिना सफोंग लखिबा जय कुंठामरी मपुंग फारी जय कुंठामरी असि मणिपुर मियांगी मांगख्रबा निंगतमबो हंजननबगी दमक मियांग लोइना निंगतम यावल की लान अम संगसिंदुना लागली नुमिदसिगा मरी लेना पार्टी की प्रेसिडेंट इरेंगबम चावरेना RPF अमसुंग मसिगी लानमी PLA दा लागी थौना हापी बगा लोइना ममल यामलबा वहाई कया थंबिके लोइना इंडिया की डेमोक्रेसी नि हाइबगी वहनथोक यावद्रबा लमदम असिदा लोइलम ओइना लेंगाक लिबा थौंग असिदगी नांथोक्तुना इसाना लेंगाक जबा निंगतमबा वाता पादबा मानव खुनाई अमा सेमिनबगी दमक लमदम असिदा येलहोंगैदगी खुंदा लैतामिनरकलबा इरेचा खुदिंगमकी मफमदा इथौदांग सिंग लौमिननबा अमुहन्ना पाउजेनखे अरोइबदा निंगतम लालदा अवाबा सरुक यामिनदुना मतेंग पिबिरखिबा मणिपुर मियामदसु फ्रंट असिना थागतपा फुंदोरकली सरकार का शांति वारी सानगनी हाइना तौरिबा KYKL MDF की जनरल सेक्रेटरी अचौबा अमदी नोंपोक nganba हौकिबा तांग कुनमरीदा रिम्स कैंपस की पुलिस ना फाकिबा दु पुंग कुनमरी की मनुंगदा थादोरकदबनी हाइना लुब असिगी प्रेसिडेंट अथौबना पाउमिसिंगदा फुंदोक्रे ngasi Manipur Press Club ta pangthokpa pawu mifam amada wafam asi mahana fungdokibani numin aduda nongmai amadi letter head piba lakpani haibasi aranbani police na aranba maral kaya siriba asigi mathakta jenaba police personnel sing sarkar na action lokhalu loinana rims ki director gi mathakta sumari lenaba singna action lokhakadabani haibu wafam fungdopaga loinana sarkar na makhoi gi pifam thopa tongan tongan ba wafam sing thabak to onthopiu haiki makhoi na hairiba dabi sing asi sarkar na pangthokta tarabadi peace process topaga loinana makhoi gi camta thinbigadabani haiba wafam athobana fungdokhe agogi NGP general secretary amadi lieutenant so anwa kanchalam tayawna pung kunmari ki manu da tharu manu police na press this process ki problem thugajuna general secretary asawa amadi lieutenant pung anwa kaamada chenaba manu police ki mathakta action lokapiyo kalumba mathaki wafam sing condition asi mapung pung kunmari ki manungda pidaba tarabadi peace process topa amadi aikoi gi kolai ga loinana kemta amuk thinbiba asini akoi gi ngasi thamjari wafam PMGSY Phase 8 की टेंडर तौबदा चीफ इंजीनियर अमदे मिनिस्टर ना रामबा थवंग चथरे हाइना ऑल मणिपुर PWD कंट्रैक्टर्स एसोसिएशन की प्रेसिडेंट एल गुनी ना फोंदोखरे ngasi मणिपुर प्रेस क्लब ता पांगथोपा पाउमी सिंग उनबा अमदा वाफमसी महान हाइकिबनी पाउमी सिंग उनबा दुदा एसोसिएशन की जनरल सेक्रेटरी BBM शर्मा अमदे स्पोक्सपर्सन TS सोमोरेंद्रो सुसरुया के पैकेज यांखै की ओबा फेज 8 की ई टेंडरिंग असिदा तोंगान तोंगान बचिंग डिस्ट्रिक्ट मंगा गे लुपा क्रोर चनी सुपना हुमनी एल गुनी ना मखा तारादुना हौजी चिंगी डिस्ट्रिक्ट सिंदा थोंग मानना चाखोनबा होनरिङै चेरक असिदा असिगुम्बा थबक चथरक असि मियामगी यामना लाबक थिबनी चीफ इंजीनियर ना ई टेंडरिंग प्रोसेस असिदा मतम कुइना चंगहनबा अमदि थेंखांग कया यैथोक्तुना लापगा लोइनना माकी साइन अनि थोंगना तौबगा लोइनना सिलसु तोंगान तोंगान ना सिजिनै हाइना मरा सिखि हाइरिबा टेंडर असिगा मरि लेनना गुवाहाटी हाई कोर्ट PIL अमा थारे हाबा वाफम फोंदोखि Handak the Health Department ki makada leba food safety wing na thagnanaba ising bottle ES brand asi ISI yaudaba aina yadabani haba wafam adugi matangda lari yembam enterprises ki proprietor lari yembam Ananta Kumar na singdokre ngasi Manipur Press Club ta pangthopa pawgun mifam amada mahana makha taraduna tongan ba state singda ISI mark yaudrabasu IS 10500 gi makhada business ki thabak chathanari makhoina puthopa yes brand asi BIS na approve tawraga state certificate paibita natana trademark shu fangre loinana state asigi tokpham thopa registration tawkre hairaduna expiry date address amadi telephone number na chungba drinking water bottle asida mayek sengna thari haiba wafam mahana utuna phungdokhi
Class 9 amadi 10 ge recognition fangdaba RKP Regular English Academy Bisnupurda Mahiroi Taru Parikya Thangeni haraga thaba yadaba si academy asina daita pugadabani hana Desamgi General Secretary Thothoina Phongdokre ngasi Desamgi office ta pangthopa pawmisinga unaba amada mahana makha taraduna hariba academy asida class 8 fawbadang recognize aduga khopumda leba Kamselung High Secondary School amadi Bisnupur High School da class 9 amadi 10 gi oina academy asina attest tobani adubu laibak thibana parikya thagadaba mahiroi taruk asi parikya thaba ya 100 haina mara sikhi regular students sing asigi chahi mangba amadi career sokpa yaba asigi daita academy na pugadabani loinana recognize tawdaba school sing da guardian singna mahiroi tamhanbiganu haiki Festival of Tribal Marriages and accompanying dance and music ngasi Rumhal Theatre Doloisin Kre Mamang Chegi September Kulumdoi dagi Chatharapa Festival asi Imphal gi Nimita Devi Nritya Asam na sinbani Thoromaduda Manipur State Kala Academy gi Secretary Bideso Sama amadi Padmasri S Thanil Susarya ki Tribal Marriages ki matang da Jagoi Isai Sing miyam do utkiba festival loisinbagi Thoromaduda S Thanil na tongan ba furuki culture adu amaga khangan ba amadi uhan ba tarabadi hena nungsinaba hengakani Haiki Bideswar Sarmana Equigi Laser Bachanabi Kaya Ngak Chapa Matautai Lol Amadi Literature Chakwat Hange Harabadi Jagoi Isai Chakwat Hambachangi Haiki Ngarang Army ki Colonel Amana Luchingba Team Amadagi Yamlava Drugs and Fagat Kiba Mui Simbu Women Association for Civic Action Kanglipang Natagapa Fundoroli Atuba Matamda and Guebaming Changduna and Guebesarak Pidrabadi Manipur Kunai Asi Malak Payai Haina Association Asina Kangalali Mayai Kabani Sagi Polam Sing Chahi Asigi January gi Tarama Thoide Imphal Airport gi Fakiba Masung February Kunmari da PRO Colonel Ajay Chowdhury na Luchungba Mioi Taruna Lupa Crore Kunlom gi Mamal Oiba Drug More Tamna Puna Bachadingai da Thawal Commando na Palel dagi Fare Habasi Manipur gi Lenga ki Famnaiba Sing Amasung Mayang Lanmi Sing na Taude Haina Chelambadu Thawdo Asina Manipur gi Miam dagi Chen Bayararoi Haina Aina Thinkraba RPF na Fundoroli Lubasigi Secretary Publicity Robin Kumana Tholok Pacherol Amada Thawdo Asida Indian Army gi Wangang Colonel Jagdeep Dahyana PRO Ajay Chowdhury General Nabadi Mahapur Logi Matung Inamatik Chaba Zerak Pigani Hari Mayang Lanmi Singna Haining Bahairo Adubu Indian Army na Manipurda Mayai Kaba Chinjak Laloli Amasung Lamdam Asigi Miyambu Pizaduna Amasung Sizin Handuna Kunai Asibu Mangna Tangna Basili Haiba Asimadi Singli Hari PRO Ajay Chowdhury na Luchingduna Yamna Badrak More Tamna Puna Bahonaramba Asi Manipurda Lalon Bakatanatana Myanmar da Pusinana Bahonarambani Masina Tapadi Indian Army na Myanmar Myoy Singbusu Mayai Kabani Sagi Ipakta Tahanduna Mahanana Basili Habasini Taudosi UN International Day Against Illicit Trafficking in Narcotics, Drugs and Psychotropic Substance Haina Kayara Hana Laukriba Warep Ki Mayoktani Indian Army na Yawal Iho Horomba Housing na Yek Nabada Changzaduna Wari Sagani Haina Lanmi Singi Kem Taleriba Karaga Lautunaraga Myoy Kayada demand letter Tazinduna Amasung Sel Gitamak Myoy Kaya Kinep Tauduna Sel Tanbagi Tabak Sustatari Manipurda Ngasi Tholiba Huran Chente Mihan Mipun Angang Halaga Manadagi Sanathatpa HIV Sandorapagi Wathok Sing Asigi Marudi Indian Army na Pusilapa Drugs Sing Asini Aduga Makoina Chawna Sendong Fangduna Nungaina Hingliba Asini Madam Aduna Manipurda Lamlo Lanmi Singi Pataba Thosha Sing Ase Lefan Ge Harabadi Makoibu Manipur gi Lamai dagi Tantokiba Habidi Manipurbu Ningkha Tamba Purak Panatana Ate Pambai Leite Hairi Palel dagi Lupa Crore Kumanga Rom gi Oigadaba Drugs and Police na Fagat Kiba Asima India Government Amasung Masigi Lenga na Sanariba Aromba Drama gi Maikum Hangdopani Haina Aina Thinkraba Pripang na Sufondoroli Lubasigi Assistant Secretary Publicity and Propaganda Lebanga Paluang na Thadropa Cherol Amada Asiguma Makhagi Polam Sing Lalon Basi India Amasung Namnam Asigi VIP Amasung Makok Thongba Central Amasung State Security gi Myoy Sing na Tawi Amasung Polam Sing Ase Security na Khurak Hangdana National Highway Singda Lanba Matamda VIP Amasung Security Personnel Sing Yauba Gari Sing na Putok Pusin Tawi Habasi Miyamna Ngang na Duna Lakpani Adubu Kudam Leitabadagi Ngasi Fawa Miyamna Jin Kangba Ngamdana Lakli Drug Lalomagi Tabak Sing Angam Atok Sing na Tawi Habasi Handaki Taudo Asina Mayek Sing na Taklabani Hairi India ki Lanmi Sing Asi Maribaki Yafanaba Tawbada Tawai Thadokpa Haiba Principal Adudagi Nathairaga Sale Promotion Amadi Reward Ki Damak Tawhaidaba Pumnamak Tawba Haiba Aku Miyeng Amada Lukraba Mafia Kutpu Ama Oirabani Haina Mara City Amarom da Handaki Drug Lalonbagi Maikum Hangdok Lamdam Asigi Police Simbu Loop Asina Thagatpa Fundoroli Mathauna Fana
थमोई सेंगना मथौ तौजरिबगिदमक मना पीदुना इकाई खुमनबा अमदि पुकनिंग थौगपिबा महुत्ता ड्रग ललोंबगी थबक तौरिबा लेंगा के अंगंबसिंगी मखुता मखोइगी सर्विस अमदि पुंसी लोखिगद्रा हाइबगी मिपाइबा लुप असिना फाउजै मसिगिदमकसु मियामना मिटना सिंगना खु सेंदुना लेबियु हाइरि ngasi 12 parikya hobo numita tongan tongan ba oil pump khara da thong lon duna miam da thau fangan da ba si miya yamna laibak thibani haina MSF ki president L Umakanta na phungdokre MSF ki office da pangthopa pawmisinga unaba amada mahana wafam si haikibani ngasi pawmisinga unaba atuda tongan tongan ba thau puba sing su sarya ke mahana makha taraduna hayengdagi MSF ki team singna tongan tongan ba oil pump sing da chatuna hakthingna na yengsilagani thau leina thau piram da ba tarbadi oil pump sing adugi mathakta angi लौखनबा MSF ना अकन मियंग चंगनी हाइबा वाफम फोंदोखे केगुम्बा पुराना लादा केगुम्बा योलमता आगदे हाइदेबा ओइल पम सिंगंगी मथक्ता आइनगी ओइबा एक्शन अमजी MSF की ओइबा अकन मियंग चंगनी मिलागी वॉलंटियर सिंगना मितै मयक हेहनन बजेरियो गी मखादा ऑर्डर अमा थोक्तुना तोंगान तोंगान स्कूल सिंगदा महिरि सिंग तापी तंबिरी मसिगी चेरक असिदा मियोय खरना लुबसिबु लाना उहननबा मियोय क्यादगी सेल खोमदुना आराम थवोंग अदुदा चथरंबा मियोय अमा ngasi मेलाल चंगजरखरे मियोय अदुदी nga sepam ingen chei nifuga manga apokpa ibo pisak lamdeng maya lekaini ngasi milal da changjarakhraba miyoy adu pawmising mamang da famina duna masagi maral kaya zabagal loina na matungda tawdana ba wafam ingen na phongdokhi milagi president tombana asiguma thawong asi matungda mari leina ba miyoy singna tawbiganu jerio singna su mayeka mari leina ba order sing makhata na thopi dana ba wafam phongdokhi DS Film Production na puthogada Manipuri feature film Saklon gi yafathoni thoram ngasi sankatokis ta pangthokre thoram aduda councilor Newton yauna tongan tongan ba miyoy kyana sarya ke film asida Gokul amadi abenau na chingba miyoy kyana sarya gadawri film asigi story na Rajmani amasung producer na B Dhanbir Sharma amadi director na Suraskanta Sarmani Ibudo pakang wa film production gi ahan ba oina puthogada Manipuri feature film Firep ki yafa ira thoni thoram pangthokre ngasi wayang khuman mamang kaidalai by El Samungogi mayum da pangthoki ba thoram aduda image ki editor S Ranjan amadi actor T.S. Syamdori susarya ke film asigi story amadi producer na W. Inauton co-producer na Milan amadi Iche Bidyani screenplay amadi director na Pauzelni Imo Yumnam na cinematography oigadaba film asida Gokul Bazalal Artina amadi Ratan Lai na chingba maruiba Satam Langri Uripol amida mamang chahi December loikiba sewerage project ki manhole gi mathak thangba saru kairakpadagi lekai miyam na penadaba faunare masigi matangda apunba tengbang marup ki secretary M Karanjit na luchingba team na yengsinbaga loinana numit mangani gi manungda mari leinaba singna semjin bitrabadi uripol ambi thingani masi miyamda hena khudong thiba thoktanaba paikhalapa khongthangni haike Moirangtem langnamba koba jai tara tarulam suraba nupa macha amal chakhiba tang tara mapanda singzamai top lekai deleba miyumdagi thokibadagi hanjalaktre hairi mana chakhiba matamda dark color ge khongrao ama set ke olive green ge t-shirt ama let ke foot manga inchi taruk long wangi masapai kulai kuchuni hai kana gumana mahapu thengna birabadi singzamai top lekai deleba mahake apokpa M Sankar na tagana manang na police station da pau pibiu hairi Ngarang Piaro dagi masing yamlaba drug fakiba asig matangda January ba Piaro Ajay Chaudhary amadi mahaka loina ba miyoy mga asi Manipur Sarkar na athuba matamda matik chaba action lokotuna asing bandala jin puthotuna miyamda khangan biyo haina kadana phongdorali Imphal West Police Commando na ngasi wahangbam lekai JD parking dagi fare hariba lesangthem bobo alias LK chahi kuntraga taret apopa El Mangi singzamai jinga matak namare pam lekai hariba miyo isi pripa amasung masigi lanmi sanglop Red Army ga karigo mahiram amata da mari leina de haina lup asigi Department of Publicity and Propaganda gi Publicity Officer Sanju oinamna khanghalakli ngasi oiba ingasagi pau pizari ICAR lamfel patagi fangba pawi matung ina ngasi khwaidagi saba degree Celsius kuntra dasmik ahom khwaidagi ingba degree Celsius mapan dasmik nipan nushite yawa ising maligi chang ayukta chada umudra mapan nungthildana chada kuntaret nungjuki chang millimeter sunyani Resla pudamaru be pau mukana pizari Army gi PRO dagi yamna badrak fakiba thodo awang ba thakta thigana ba rajniti dol amadi lanai lukayana dabi tawri drug konana farba PRO amasung miyoy mga numitara ni thoini gi police remand lawkre Council na lower class 12 parikya ngasdagi hawkre amadi Mount Everest expedition chatkadaba ahanba Northeast India gi team governor na lamthakre ngasi gi ISTV ni pizaba pau mata se sinjari min tabri bismu mukana khumjari